Delhi के Chief Minister Arvind Kejriwal Ngarang Enforcement Directorate na liquor policy case ka mari Leinana Phaduna custody da Thamkhre. ED na sitting Chief Minister AMABU PHABA se Kejriwal na AHANBANI HAIRI. Paugili khun namagi matung inna Kejriwal bu ED na mahaki mayumda liquor case ka mari Leinana pung anirom wahang paung chatharaba matung da fakhibani HAIRI. ED ki Joint Director yauba team amana Kejriwal ki mayumda thiba humbagi thabak chathake. Delhi High Court ta agency asigi action dagi protection PBO haina Delhi ki Chief Minister Kejriwal na thaba plea ama reject tawraba matung ED na mahak pu fakhibane. Delhi High Court ki order asibu singnaradune Kejriwal ki team na Supreme Court ta urgent hearing chathabiyo haina haukiba sagol sen numitta thaba muk amaso Supreme Court na ayaba pikidre. Matter asi irai numit ki ayukta urgent hearing ki damak amuk hanna pukhalakpa yai haide. Masing yaunaba Delhi Police personnel sing RAF ki kangbu yauna Chief Minister gi yung gi mapal da ngarang nungthil dagi deploy tawke. Loinana Delhi Police na CRPC ki section 144 ki makhada Chief Minister gi residence ki mapal amade ED gi office athingba thamke. Marak asida karigumba ED na phaba thoklabade Kejriwal amade Aam Aadmi Party na jail dagi government chalaigani haina mamangda warep lawkhibagi matung inna Kejriwal na jail dagi government chalaigani haina Delhi Legislative Assembly ki Speaker Ramniwas Goyal na phungdokre.